Ngasigi oina Lainingthau Sanamahi Temple Board ki sanglakpa wari liba loisang Lainingthau Sanamahi Temple Board warekpam sajawna khuyak piraba serol amakhak miyamna thamjage maitai puya wari liba changdamnaba pangthoklagani matam khara yaithokluraba Lainingthau Sanamahi Temple Board na sinduna pangthokadaba mitai puya wari liba changdamnabagi thauram lakliba irai numit ki chaichat taraga nipan tha tara lising aniga kunga mari ing asigi nungchil pung baromakai tabada board asigi sanglenda pangthoklagani hairi makhatana arambai tengol gi unit 38 ki commander na khangan jaba wafam kharkhak miyam da thamjage arambai tengol unit 38 na konba area da hiangthang leirembi borga mari leinana lai gi oiba thoram natana atopa amatta mari leinadana nisha sijinaraga kadan toramba amadi nupi anganga loinaraga yengba nungaitab moongda tawbidanaba amadi leibidanaba haina arambai tengol unit 38 ki makeidagi khanganjari amadi public na yengbada nungaitab thabak thoram sing chathabidanaba su haijari karigumba aikoina haijariba asida thawai usittabagi matawgum tawbiramba thoklabadi maduda tholokpa apapattagi daita punamak isha ishana yana lawzagadabani haijari haiba wafam thamlakli makha satharakpada AT gi luching purel kronga makhuman gi page tagi post ama ani khakla khotcharaga miyamna thamjage handak lau hek loibaga karimata sizinadana laigadawriba lau ahangbasing aikoi AT ne inkol koibagi ayaba laupu sing amadi lekai club ahal laman ima ibel sing na ayaba pibiu haiba wafam amakak thamlakli makhatana soe atatai siri atatai phare atatai tolop phangbasu nate adubu kathoktu na leibak ifuruk ki damak thokna rakpa ngaktani khangdabadi nate loi khangi haiba wafam thamli makha satharakpada Kwakaithel 360 hairiba page asigi post amakhak lakhotcharaga thamjage Megalaya dasu Kuki sing schedule tribe list tagi lapthokadabani haina akanba ihau lakle haiba wafam amakhak phongdokle makha satharakpada pau Manipur update hairiba page asigi post amakhak lakhotcharaga thamjage ngarang namidang mongsanggaida accident thokre haiba post amakhak thamlakli makha satharakpada Kangleipak Communist Party Nongdrenkhomb gi press release amakhak miyamda thamjage Khonaijam Romario gi thokliba wathok ki matangda leibak miyang gi mapamda party na khangan jaba Kangleipak Communist Party KCP na lisang sitna changsilakliba yawal iho asigi sharuk ama oina khunai asigi oiba social reformation gi thabak su leptana paikhattuna lakli masigi manungda khunai asigi nupi oibisingi ikai khumnabada temsingnarakpa mioising masana langjarakpa maral singi matung ina ningthina thijin humjinduna wahang pong satharaba matungda masa masagi chanaba chairak sing party na leibak miyam khangna pi kiba ngaktani asigumba nupa nupi gi oiba lamchat yawdabagi wathok singi manungda haukiba July thadasu party na Khonaijam Romario amadi Roslin Kauba miyoi ani asigi matangda thokiba wathok kamari leinana leibak miyam khangna party na nakal animaki wattaduna wail chathaki amasung warak wachemki loinana case asida chenariba Khonaijam Romario hairiba nupa masa asigi masaki chahi yamna nauriba misak ama oibana mahaki asoiba lamchat chajat sing semdok saduna tungi punsida Aphaba miyoi ama oiraknabagi tanja piba oina party na ahakpa akanwa chairak makti miyoi bigi minungsi yengduna pikidabani adubu Romario hairiba miyoi asigi atopa case ama amuk nauna satharakpana satliba tha asigi haukiba October 2024 da UNLF koireng group na nomaina kaptuna warakhi haina pau singda thengnajare amasung thodok asiga mari leinana Romario bu warak tringaida masana wa nganghalaga thadorakpa video amasu social media ki kuthangda thengnajare matang asida laksaningba wafamde group amana case amagi warak watem sathaba matamda sathariba case adugi wayel paring aduga mari leinadaba hiram kaya ama thawainana paksilakpa asi leibak masa tadaba amasung anemba thaki substandard oiba politics ni haina party ne lawi hairi party amagi custody da thamduna makhut chalaba matungda Romario hairiba miyoi asida nampuda atopa mari leinadaba party amadi miyoi kayagi maming sizinalakpa asi taraina laude ahoina dum hairiba khutpu asina Aphaba thabak ama tawbagi marumda seranana masagi popularity tanana bo khotnabada atopa party singbu michathianana silakpani haina KCP na lawi hairi nakal amaromda party na amukupna thizin humzilaba matungda khangba ngamlakibasi hairiba Romario asina marirak suba oina wathok ohelibi
नुपी अदु मसागी ओइना प्रोफेशनल सेक्स वर्कर ओइरमकी अमसुंग मयुम पालबा मतुंग मपुरोइबगा खाइनदुना मच्चा अमगा लोइनना मपामदा हलक्तुना लैबी मौनहा अमा ओइरमकी लोइनना यामना इकाई हंगोइना हाइरबदा नुपा नुपी असि मसा मसागी इकाई खुमनबा मंतिकनबदा रेट यानरक्तबदगी थोकिबा वाथोक अमा ओइरमले अमसुंग सेन चोंगदुना युम्बानबगी मरिदा तसेंगना खोंग थांजिनबगी फिबम ओइरमदे मसिदा हानादगी वाथोक ओइदुना लैरिबा नुपा मचा असिबु नुपी असिना महाकी रेगुलर क्लाइंट अमा ओइबा UNLF कोइरेंग ग्रुप की मेंबर नुपा अमदा ताक्सिनदुना रोमारियो की वाथोक असि ओइहनखिबनी हाइना सबसाना खंगबा ngamle हाइरे मरम असिना पार्टीना लेबाक मियामदा हाइजनिंगबा असि खुनाय असिगी थोकलिबा असिगुम्बा नुपा नुपीगी ओइबा लमचत मांगसिलक्पगी थौदोक वाथोकसिंगदा KCP na चेनरीबा नुपा नत्रगा नुपीसिंग लमदांग जेंडर की खेतनबा थमनना चपचाना वरक वातेमदुना पाखुम पिरखिगनी लोइनना कनागुम्बा लुप अमना चथबा थबक थोरमसिंगदा अतोप्पा लुपसिंगबु मिंगचथिननबा मखा ताना सिनबिरकनु मसिगी पुलोय अफबा ओइरोय हाइबसि खंजिनमिनसि अफबा अचुम्बा मैकैदा इरैबाकी थौगल पांगबदा ओइना लमजन तानामिनसि अपिकपा अखुबा वखलोना मांग थारगा लुप चौखटपा ngamloi हाइबसि अखोय खुदिंगमकना खंगमिनबा मतम ओइरे अरोइबदा हाइजनिंगबदि लुप असिना अचुम्बा वयल अमा चथरकपदा सेल कैदौनुंगदा ममाय चुमलोय चुमनबसु होनरोय हाइबा वफम थमलकली मखा चथरकपदा हियाइखोम्बा न्यूज हाइरिबा पेज असिगी पोस्ट खरखक लखटचरगा अरोइबो इन मियामदा थमजगे मोरे टाउनमदी मसिगी अकोइबदा लैरिबा कुकी खुलसिंगदा कुकी नत्तबा अतोपा फुरुकी मियोय मिटोप चंगबदा अथिंगबा थमख्रे हाइरि बॉर्डर टाउन लेबा अतोप फुरुक की मियोइसिंग मफम अदु थदोक्तुना चटनबा हौनख्रे मोरे टाउन खुंदारिबा खुंजासिंग फोंदोरकपगी मतुंगिना मोरे बॉर्डर थिंजिनखिबा अमदि ओइरक्लिबा लो एंड ऑर्डर की फिबम असिना मरम ओइरगा मोरे टाउन ललोन इतिकी थबक लेपखिबना फुरुक कया अमगी मियोइसिंग अवाबा कया मायोकनरिङै चैरक्ता मोरे टाउन कुकी नत्तना अतोप फुरुक की मिसिंग चंगबा थिंजिनखिबा असि हेना अवाबा मायोकनहले मरम असिना कुकी नत्तबा अतोप फुरुक की मी कया अमा मोरे टाउन थदोक्तुना चटनबा हौनरे हाइरि मखाता थरकपदा पेज असिगी अरोइबोइना पोस्ट अमा कका लखटचरगा मियामदा थमजगे ngarang ayuk pung 8 makhairom tarakpada nauremthongda leiba NPP party office ta Manipur state ki oina executive meeting party asigi national vice president Yumnam Joy Kumar na mayai tangba lawduna pangthokre mifam aduda ex minister Y Irabot ex minister N Mangi ex MLAs Subhash Chandra state executive members amadi party ki makok thongba sing saruk yakhi adubu party asigi MLA singdi mifam aduda saruk yakhidre hairi ngasigi mifam aduda tha asigi mangada New Delhi da National Party na pangthokani toromba executive mifam yaithokkiba adugi matangda khanaki amadi mifam adu yaithokpagi maram state asigi executive committee da khangananaba amadi yaithokkiba mifam adu pangthokadra natraga pangthokloidra haiba sabchaba khangnaba taksinanaba warep lauki haina paw asina makatari haiba wafam thamlaga ngasigidi matang saida lusinjari